ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯏꯟꯖꯥꯡ ꯌꯥꯎꯖꯗ꯭ꯔꯦ ꯁꯥꯕꯅꯤꯅ ꯊꯥꯎ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯉꯥ ꯕꯖꯥꯔꯒ ꯃꯣꯔꯣꯛꯀ ꯌꯦꯔꯨꯝ ꯑꯃꯒ ꯊꯕꯤꯒ ꯊꯨꯝꯒ ꯅꯝꯃꯒ ꯆꯥꯒꯦ ꯇꯧꯖꯔꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯆꯥꯅꯨꯄꯤꯅ ꯈꯔ ꯍꯥꯞꯈ꯭ꯔꯦ ꯍꯥꯞꯆꯜꯂꯦ ꯊꯨꯝꯒ ꯆꯥꯒꯦꯅ ꯇꯧꯕ ꯊꯨꯝꯒ ꯆꯥꯔꯤꯅꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯋꯥꯔꯧꯅ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯁꯥꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯕ ꯆꯟ ꯊꯣꯡꯕ ꯊꯥꯛꯄ꯭ꯔꯣ ꯃꯌꯥꯝꯗ ꯇꯦꯡꯉꯣꯠꯇ ꯌꯥꯎꯍꯧꯕꯅꯤ ꯁꯥꯏ ꯁꯥꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯎꯗꯕꯅꯤꯅ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯇꯣꯠꯂꯛꯀꯦ ꯃꯣꯔꯣꯛꯀꯤ ꯁꯥꯔ ꯃꯥꯜꯂꯦ ꯍꯤꯟꯖꯥꯡꯁꯦ ꯆꯥꯅꯤꯡꯗꯗꯅ ꯇꯧꯔꯤꯅꯤ ꯍꯌꯦꯡꯗꯤ ꯂꯐꯨ ꯏꯔꯣꯝꯕꯒ ꯀꯥꯟꯗꯂꯥ ꯊꯣꯡꯕꯒ ꯆꯥꯔꯛꯀꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥꯅꯤꯅꯦ ꯀꯥꯏ ꯆꯥꯗꯣꯏꯅꯣ ꯍꯣꯏꯅꯦ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯕꯣ
Kamain tau ni tu dia. Heyengse merames taine. Ai de la phui rom maga kanla chage ne tawri mine. Lei mi la phu do. Hawai da lafu haba janaba. Ngon thế con không? Mas puningi yam langi sini pia. Kaino ne. Kanla ya maru yam yawe. Rồi. Kanla maru thinia. Jai ne lega. Mình đang chẳng muốn nhìn thấy. Jai thinia. Nan. Ai kanla sa de angang ngi kanla sa de. Adona maru bi ta pi. Lúc cái đầu là heo gì nó? Alwe lem. Cha. Hà Nội là cái nào cha na bro? Ka thinia. Hà Nội là cái nào cha na bro? Ha. Jerum je sa. Sini pi sama chen chau da. Xin piyo wajar ra bani. Ngamar chung ja ka sa ja da. As video này tận livo nó ngang này. Lang man cái này ba. Mai ne do no apa cuman yo ya. Boleh. Aman. Mai masih tetap senang ada.
ꯅꯨꯄꯥꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯅ ꯃꯉꯣꯟꯗꯩ ꯆꯥꯗꯣꯏꯅꯤ ꯂꯣꯏ ꯀꯅꯥ ꯀꯃꯥꯏꯅ ꯆꯥꯖꯅꯤ 포도리 뿌려서 진짜 돌아. 아니요. 진짜 돌아. 응. 나 손에 샷들이 해봐. 나 이제 이 장치가. 땅도 가자. 신학생 시기디 아나 자리버세 로자레 마텐 자우드나 nga 바자가 타비가 우모로카나 통원나 ngasi기디 인양 오이나 타we 신학생나 누시비레디 자누피기 모반지가 라이브 संस्कार तौरम मतंग से लोचन जाए